Wall expression na puthokpa ngamnaba lanfamse hairiba Manipuri feature film asi Yengbidanaba gi wafam asi film asi ki director OC Meira na miyamda khangalakle. Film asi da urliba thogdoksing asi ka hena thamoi shokninga oiba thogdoksing taseng na asengba thogdok amagum ugadabana maram oiraga BP high pressure gi anaba leiba amasung chehi tara sudriba angangsing amadi chehi humbudra helaba ahalsingna film asi Yengbidanaba nolukna wafam asi phongdorakpani panba yabadi wall expression na khomlang laman haina mingthonba Manipuri feature film amasu mai pakna puthokrabani film banner asina puthokpa tongan ba short film kya stage ki thakta mana phangkrabani nongna tholakpa film banner oirabasu puthorakpa film punnamak miyamna yamna pamnari lagliba December 13 da Manipur State Film Development Society MSFDS Imphal da show ahum utanaba thorang toriba film asigi ticket hojitigi hongna phangnakhitaba galoinana miyamna yengba phanglaroidra haibagi mipaiba poknaringai cherak asida chehi nauriba angangsing amasung ahal oiraba singna film asibu Yengbidanabagi wafam asi film asigi director OC Meira na phongdorakhibani